Hello ma'am. Ngasi mu Numerology part 3 amuk tamsi. Mamangi part ta akoina part 1 da date of birth gi personality number natragana captain number destiny number haira khangnai ko adu kandawna puthokadage haibato tamkhre adugi matungda personality number dugi matung ina chawrakna explanation details matek khangkhre ko khange han lawrge aduga ngasi part 3 da tamdoisina the date of birth da number amakhak yawiba ishorna akoida lucky star amamam khwaidigi maru oiba nangi punsi da bor hai tare ko adu amamam loina pi haya adu gi matang da naina doini adu gi maming se kuwa number ko kuwa number hai base samna harba da sida matek amal matam lawraga ai kinom hai hoge numerology hai base Chinese ki theory amani ko mase India da laab matung da India gi Jyotish Shastra guru aphau bagayana khogi India gi khangnabagi mawong da sembane ba asi asengbadi Chinese ki theory ne ba aina kuwa number se kamtong na putokani haibada kuwa number se kai gumba adom na khang targadi number dugi matung inna adom na thabak pakhat patargadi adom punsida success soidana oigani aduga kogi lambi se khang targadi chatpa laidana adumaina hai nang asigi lambi ma chatore aina hairase ai si kuwa number sina ke dotuno enangi aswaida kongkuda male hobani natraga yopi male hobani hayo matamda adom kamai chatkani yopi do ubra natraga yopi do thindana ba sokdana ba kom duga tadana ba hana cheksina chatloidra adugumna number sina adongi date of birth support taweba aduna mataw karamna puthokani haibado ai hajrage mamangi date of birth puthokpa matamda sigi pokpagi date sina personality number kawi ko hindi da mulang haina kawi aduga apunbagi date of birth ki apunba masing duna destiny number kawi life part number su kawi aduga bhagyang su kawi na hindi da haraga ko adu adom na haina ba maming dum sijina biu ai kashu kaide aduga kuwa number hai sina kamai puthokani haibda only pokpagi chahi da puthoktoine ba asika formula khara changi adom pen na ka pencil ama sijinarga di hina nungai gani ko asika aina hena gyan tana ba haiduna male amasung female haina ani khaido e maram di formula se tongan ga dori ba asi Chinese ki theory ni ko asigi male gi date of birth 13 aduga April 1991 female dasu 13 April 1991 haina lawre chapmana ba haidi hena gyan tana ba haina aina lawbani ko aduga personality number 4 lejagre destiny number se pulap ki ona 28 tai 28 se plus tawraga di 10 tai 10 se amuk single da convert tawraga di 1 tai ko asi pau se ai mamangi part 1 da ai takre ado hena gyan tana ba ubhauda ba mi una ba haina ai sida matik ama hapani ado kuwa number hai sina khugi year se plus to biro ba plus to matam da sigi calculation da khwaidi ki nungai bam ko any number da 9 se adom na padraga su magi single digit se adom tarkane ba samna harban da 1991 se plus tawo matamda 20 taidana ko 20 se convert tawraga 2 ta doine ba aduga 9 se yawda bida 1 tang lawraga su 2 dum ta doine ba asini khwaidigi calculation nungai ba mong da hot targa di 9 se sungaw yawdaga su answer adum chumna tarakani ko aduna sigi male sigi magi kuwa number se 20 tare 20 se convert taw targa di single da 2 tare ko 2 se asi 2 tare haiba pau leirasi aduga nupi female gi dasu sumaina chamana ta halase ko formula se asigane ba last ta single digit taraba matung da akoina magi number male gi organa -11 tawgani female gi organa +4 tawgane ba sidane ba mina magok ngawna calculation se sidane ba ko soinari sing se haibidi kauthok ba gumba adegi number che thau ba gumba year gi date siga year gi number last digit number taraba matungda male gi organa -11 tawgada ba -11 taw targa di 9 tar ko 9 se asigi nupa sigi mai kuwa number ni han lawdoine ba ko aduga female gi dana +4 tawdoine ba +4 tawraga di 6 tar dun ko 6 se mai kuwa number ne ba sigi year sigi magi last digit to aduga formula si tawraga tarako masing to oigadoine ba sibau se gyan tarani ko ado kamai tongna -11 toino kamai tongna +4 toino haiba question ama lakane ko si matang se ai haiga akoina class 10 11 12 maths tamba matamda formula haidi maths result fall ta da matamda solution ta da matamda akoina Pythagoras theorem natragana atop formula sijinaraga tahan bado aduga akoina hangdena ma Pythagoras theorem sida kamai tongna ma formula kamai sema ino khole ino kamai adu kamna akoi hangdena ko ma gi formula loina laibagi asisu moigi formula ne hai tare ko aduga sida ani thokna leiba amana before 2000 ko 2000 gi mamang da pokpa anga aduga 2000 gi matung da pokpa anga asina
2000 की mamang da pokpa mi gi formula ne ba nupa organa -11 tawni nupi organa +4 tawne ba aduga 2000 gi matung da 2000 dagi poklak pa angang hai tar ko after 2000 born baby hai se ada asigana kamai tawni sigana formula se siga su khara tonga le ba ko adana khangna bai na ina siga date of birth ama lore 11 March 2024 lore ko asiga su 11 March 2024 ne lore female ki se ada aina ko ngau dana ba haina tap tap mana ba date lo bani ko ado sumaina chap mana na sigi magi year se plus to biro 8 tare 2 plus 2 4 4 plus 4 8 tare ko adagi female da su 8 adum ta dani do last ki formula siga ne ba sidana -10 tawdu ba -10 tawraga di 2 tare ko mai ko number se aduga nupi dana +3 tawdu ba sigi formula ani sidi sung soi soi ba ya de ba hojik ti ayamana mi gi kano ji yeng matam da 90s gi mi su lai 2021 dei pokpa 2022 pok sai da pok mi su lai ko aduna sigi formula se kitang soi bada magi birth chart sem bado pung soi soi duine ba pung soi soi ke dawni magi kano je haira ko matam da mai matang kari kari haira ko matam da amta chana ra roi ba alai tongna ai amukamu mapuk ti hairake 2000 gi mamang da pokpa nupa nupi oiragadi nupa organa -11 nupi organa +4 2000 dagi poklakpa oiragana nupa organa -10 nupi organa +3 asi oideba sini kwa number se ko ai matai da adom calculation matika ma tobiro aduga nupa organa kya nupi organa kya haibado ai adugi chart tos kano hapam ge hapado chumra lanbra du hape check tawna bane ba ko na kwa number se yamna lu bane haidi pot bada hekta kauthok bane ba si matang se hairasi duka si mathang da birth chart semba tamasi ko birth chart semba se ngasai gi si destiny number personality number kuwa number loina changak tu ne baduna macha macha je hana khangda ba de ko birth chart semak targa di isana adum isagi birth chart to paraga ai na soi se kadai danu kadai karino watli se karino heli se haibado khangba ngamane ba adumaina mathang mathang adum tamsi tamna ko hatho to tambasu nungaite ana asibau ai hairage thaga chai myam support to biramo support to biramagadi ai su thangna legadoi thaga chai